India da COVID-19 laicha chandoraki thamlakiba lockdown gi ahum suba tangkak ngasidagi hauna chatnaba hokre ngasi Imphal gi akoibada leiba pauna kaithel thangal kaithel amadi khurai kaithel ngasi ayuktagi hauna mahausagum hangnaba hokre loinana lambida gari amadi mi chatpagi chang wangki Mamang thagi April Kuntra da Manipur Lenga ki Deputy Secretary Health and Family Welfare Department na thokiba order amagi matung ina Manipur gi yamna maru oiriba More Hospital gi specialist doctor ahum mathauda thausadaba amadi thabak mafamda chattabagi maralda thabak tabgi suspend tawkraba amadi makhoi ahumna leiriba headquarter thadoktuna chatpa yaroi haina lengangna khanghan khrabasu ngasi fawba makoina leigedaba More Hospital da laktana leiri Hanana na yek yauba laita laira na maram oiraga waringai cherakta COVID-19 lockdown laisilakpadagi hena chaitheng phanglaba Bisnupur Ward number 11 dagi Lairenjam Tombi gi imungi wari TOMTV gi akhanaba paudam oina ngarang miyamda uhankraba matungda awaba mayoknariba imung asida Manipur Pollution Control Board ki chairman su oiriba oinam AC gi MLA L Radha ki sorna luchingba COVID-19 Relief Committee Bisnupur AC na chanaba tengbang polam sing asi khusinakre Ngasi Uripok Panchayat Maning amadi Lai Khulembi anigi apunba club ama oiriba apunba tengbang maruf ATM gi sanglenda Shiv Sena Manipur State na cheng yauna angamba chana thaknaba polam sing yenthokre party sigi thaupuba kyasu saruk yakiba thauram aduda laikai ani aduda leiba imung singda polam sing adu yenthokhi Ngasi Moreda leiba Manipur wangmadagi lakpa tongan ba non Manipuri migrants laborers kayama coronavirus kamari leinana lockdown tawkhibadagi border thingzinkiba amadi migi makhada thabak suraga hingjaba sing hantak coronavirus asina thabak sufam nongpham leiraktaba amadi imungi chanaba walakpadagi makhoi gi maramdam singda hanba yana ba hotnabina bahaina media gi thongda Manipur lengakta pukning singsilakhle Coronavirus ki section thaurangi manung chana Indian Red Cross Society Jiribam gi General Secretary Ais Rajan Kumar na luchingduna anirak subo oina ngasisu Jiribam district ta social distance thamduna amade mask season nana bahaiduna jiri kaithel gi pofam phambi singda mask sing yenthokre amade mask season nabagi amade social distance thambagi matangda su awareness su pikre Ngasi ayuk fawbada India da COVID-19 na sokhalaba mi gi masing lising ni funithoi ga chatruka humbutara sukhibaga loinana haukiba pung kunmari fawbugi manungda anauba case lising aniga chamanga ga yankai humdoi thengna khibaga loinana miyoi humbutara ni thoi sikre haina Union Health Ministry na haikre hauzik fawbada India da punna sikhiba mi gi masing lising amaga shahum ga marifutara manga sure amadi laichat asidagi fagalakhiba mina lising taramathoi ga chatret ga marifunithoi oikre